Nakal Amaromda, Imphal West District ke manung channa leiba Assembly segment taraga hundagi bot masing Thiba Mai Pakna Loisinkhre iroinana Congress ke candidate Dr Angomcha Bimol Akoijam na mahakki khwaidagi naknaba lamba BJP ke candidate Thounaojam Basantakumar lagi bot masing lishing chamapan hufu mga henkhi Lamfel Pata leiba Imphal West District ke DC office complex tathakiba bot masing Thiba gi thabak ado district asigi manung channa leiba Assembly constituency sing haibati Sagolban Singjamai Mayang Imphal Nauria Pakang Lakpa Lamsang Patsoi Langthabal Puripok Thangmaiban Thounaojam Kaisamthong Sekmai Amade Wangoi Assembly constituency de district asigi manung channa leiba Assembly segment taraga humdagi bot masing Thiba loikibada INC gi midef Angomcha Bimol Akoijam na punna bot lak ama lisek nifuga nithoi Chahumga humfunipan phangkhe aduga mahakki khwaidagi naknaba lamba oikiba BJP gi midef Thounaojam Basantakumar bot lisek marifuni thoi chamri subna ahum RPI athawali midef Thounaojam Maheshwarna bot lising hufu humdoi chamanga yankai amade independent midef sing oiriba M totom sanana bot lising aniga chamaga kuntaruk RK Somrendra bot lising mangaga chatruk marifutara nipan Hai sarat na bot chamangan nimfu mari amade nota da bot lising amaga chamanga humfuni thoi chatke